ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯤꯃꯨ ꯂꯩꯃꯨ ꯑꯣꯛꯅꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯊꯥꯀꯨꯔꯖꯤꯠ ꯊꯣꯛꯆꯣꯝ, ꯊꯧꯕꯥꯜ ꯆꯔꯥꯡꯄꯥꯠ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ꯫ ꯍꯧꯖꯤꯛ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯗꯨ ꯖꯨꯂꯥꯏꯒꯤ ꯇꯥꯡ 12, 1994ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯆꯔꯥꯡꯄꯥꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯅꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯊꯦꯡꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯏꯃꯥꯟꯅꯕꯒꯤ ꯀꯥ ꯕꯔꯥꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯤ ꯈꯔ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯏꯔꯨ ꯂꯨꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯇꯝꯗꯤ ꯄꯨꯡꯊꯦꯡ ꯊꯦꯡꯕ ꯅꯠꯇꯦ꯫ ꯄꯨꯡꯁꯨ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯝꯕꯗꯤ ꯌꯥꯝꯅ ꯃꯝꯂꯦ꯫ ꯑꯩꯍꯥꯛ ꯏꯇꯣꯝꯇꯅꯤ ꯍꯜꯂꯛꯂꯤꯕ ꯑꯗꯨ ꯌꯨꯝꯗ꯫ ꯎꯄꯥꯝꯕꯤ ꯈꯔ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨ ꯍꯦꯜꯂꯛꯏ꯫ ꯁ꯭ꯀꯨꯜ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯁ꯭ꯀꯨꯜꯒꯤ ꯀꯝꯄꯥꯎꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯍꯥꯏꯐꯦꯠ ꯁ꯭ꯀꯨಲ್ ꯑꯗꯨꯒꯤ ꯋꯥꯜ ꯑꯗꯨ ꯆꯣꯡꯈꯠꯇꯨꯅ ꯃꯤ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯃ ꯑꯅꯤ ꯂꯦꯞꯇꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯃꯔꯨꯞꯁꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯨꯔꯨꯞ ꯌꯥꯎꯔꯝꯃꯗꯤ ꯊꯛꯂꯨꯒꯦ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯔꯀꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩ ꯂꯥꯛꯄ ꯑꯗꯨꯗ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯂꯣꯠꯈ꯭ꯔꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯌꯥꯔꯦꯗ, ꯀꯤꯔꯅꯨ, ꯑꯩꯅ ꯊꯣꯛꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯐꯝꯗꯨꯅ ꯂꯩꯔꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯈꯔ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯀꯅꯥ ꯀꯅꯥꯅꯣꯗꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯌꯥꯡ ꯃꯆꯥꯁꯨ ꯃꯥꯜꯂꯤ꯫ ꯃꯝꯅꯒ ꯃꯝꯕꯅꯦ ꯏꯃꯨ ꯏꯃꯨ ꯃꯨꯏ꯫ ꯀꯅꯥꯅꯣ ꯃꯈꯣꯏꯁꯦ ꯈꯪꯅꯕ ꯈꯣꯟꯖꯦꯜ ꯇꯥꯒꯦ ꯈꯟꯗꯨꯅ ꯋꯥꯔꯤ ꯁꯥꯁꯤꯜꯂꯤ꯫ ꯆꯨꯔꯨꯞ ꯌꯥꯎꯔꯤꯕ꯭ꯔꯣ? ꯑꯃꯠꯇ ꯊꯛꯀꯦ꯫ ꯗꯨꯀꯥꯟꯗꯩ ꯂꯣꯏꯅ ꯂꯣꯜꯍꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯃꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯒ ꯆꯨꯔꯨꯞ ꯄꯤꯔꯛꯏ꯫ ꯑꯩꯅ ꯆꯨꯔꯨꯞ ꯑꯗꯨ ꯂꯥꯝꯗꯨꯅ ꯂꯧꯕꯗ ꯃꯈꯨꯠꯇ ꯈꯔ ꯊꯦꯡꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯗ ꯍꯩꯅꯗꯕꯗꯤ ꯐꯥꯎꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯂꯥꯏꯍꯤꯡ ꯃꯅꯝꯒꯨꯝꯕ, ꯑꯍꯤꯡꯕ ꯌꯣꯠꯀꯤ ꯃꯅꯝꯒꯨꯝꯕ ꯑꯃ, ꯎꯆꯦꯛ ꯑꯁꯤꯕ ꯑꯄꯨꯝꯕꯒꯨꯝꯕ ꯃꯅꯝ ꯑꯃ ꯈꯪꯅꯝ ꯅꯝꯃꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯐꯝꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯃꯤ ꯑꯃ ꯑꯅꯤ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯅ ꯃꯁꯤꯗꯤ ꯀꯩꯅꯣꯝꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯩꯗꯤ ꯆꯨꯔꯨꯞ ꯊꯛꯄ ꯃꯤ ꯑꯣꯏꯕꯅ ꯃꯩꯈꯦꯠꯁꯨ ꯑꯗꯨꯃꯛ ꯊꯕꯛ ꯆꯠꯄꯗ ꯄꯨꯏ꯫ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯩꯈꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯠ ꯂꯥꯎꯅ ꯈꯦꯠꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯜꯂꯛꯏ꯫ ꯑꯩꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯈꯔ ꯑꯃꯁꯨ ꯇꯥꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯌꯨꯝꯗꯗꯤ ꯌꯧꯔꯒꯦ ꯈꯟꯗꯨꯅ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯗꯤ ꯀꯤꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯩꯈꯦꯠ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯈꯦꯠꯄꯗ ꯀꯅꯥꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯃꯁꯤꯗꯤ ꯌꯥꯔꯣꯏ ꯑꯁꯤ ꯈꯟꯗꯨꯅ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯆꯦ, ꯕꯣꯛꯁ, ꯃꯆꯦꯠ ꯈꯔ ꯈꯣꯝꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯒ ꯈꯨꯠꯅ ꯄꯥꯏꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯈꯨꯠꯇ ꯃꯩ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯈꯔ ꯁꯣꯔ ꯃꯄꯤ ꯆꯥꯎꯅ ꯆꯥꯎꯅ ꯈꯣꯏꯁꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯍꯣꯜꯂꯒ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯟꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯥꯁꯣꯟ ꯄꯤꯛꯅ
ꯈꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯄꯤꯌꯨ, ꯄꯤꯌꯨ, ꯄꯤꯌꯨ" ꯑꯁꯤ ꯍꯥꯏꯅ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯁꯨꯃꯥꯡ ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯀꯟꯅ ꯂꯥꯎꯗꯨꯅ, "ꯊꯣꯡ ꯍꯥꯡꯉꯣ, ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯣ" ꯍꯥꯏꯅ ꯂꯥꯎꯕꯗ ꯕꯕꯥꯒ ꯏꯃꯥꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯥꯛꯄꯗ ꯕꯕꯥꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯏꯃꯥꯗ, "ꯍꯩ, ꯃꯩ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯗꯤ ꯇꯥꯟꯖꯥ ꯑꯗꯨꯗ, "ꯀꯅꯥ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤꯁꯤꯅ" ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯕꯕꯥꯅ ꯁꯥꯎꯔꯒ ꯏꯃꯥꯗ, "ꯍꯩ, ꯃꯩꯗꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯤ ꯁꯠ-ꯁꯠ ꯄꯨꯊꯣꯔꯛꯄ ꯌꯥꯗꯕ꯭ꯔꯥ" ꯍꯥꯏꯕꯗꯒꯤ ꯏꯃꯥꯅ ꯃꯩ ꯑꯗꯨ ꯄꯨꯊꯣꯔꯒ ꯂꯥꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯂꯥꯏꯑꯣꯛꯅꯔꯛꯂꯦ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯒ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯪꯂꯛꯄꯗ ꯑꯩꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯄꯤꯔꯛꯈꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯗꯨꯒ ꯈꯨꯠꯅ ꯐꯤꯔꯈꯥꯎ ꯑꯗꯨꯗ ꯃꯥꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯉꯥꯡ ꯑꯁꯤꯕꯒꯤ ꯈꯨꯠꯁꯥ ꯑꯃ ꯌꯥꯎꯔꯝꯂꯦ꯫ ꯃꯗꯨ ꯕꯕꯥꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯩ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯇꯩꯔꯦꯟ ꯃꯅꯥꯅ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯈꯤꯛꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯨꯝꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯃꯇꯨꯡꯗꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯑꯩ ꯊꯦꯡꯅ ꯃꯝꯅ ꯉꯁꯤ ꯐꯥꯎꯕ ꯑꯃꯨꯛ ꯐꯥꯎ ꯆꯠꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯤꯔꯛꯄ ꯅꯨꯄꯥ ꯑꯗꯨ ꯉꯁꯤ ꯍꯧꯖꯤꯛ ꯎꯀꯤꯜ ꯑꯃ ꯑꯣꯏꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯀꯌꯥ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫